ꯆꯤꯡꯌꯥꯒꯤ ꯈꯨꯜ ꯑꯃꯗꯅꯤ ꯊꯝꯕꯧ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯇꯧꯔꯨ ꯇꯧꯔꯨ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯝꯅ ꯄꯪꯖꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯝꯕꯧ ꯑꯁꯨꯝ ꯅꯥꯏꯇꯣꯝ ꯂꯩꯔꯛꯄꯅ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯌꯥꯗꯣꯞ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯤꯡꯂꯝꯃꯤ ꯑꯃꯗꯤ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯠꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯃꯥꯁꯦ ꯀꯌꯥꯗꯤ ꯅꯨꯡꯁꯤꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯌꯥꯗꯣꯞ ꯀꯧꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯂꯧ ꯌꯥꯝ ꯆꯥꯕ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯗꯣꯞꯀꯤ ꯃꯔꯟ ꯆꯥꯗꯕ ꯄꯥꯛꯅ ꯌꯥꯎꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯈꯨꯟ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯤꯆꯪꯗ ꯋꯥ ꯑꯗꯨꯝ ꯉꯥꯡꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯝꯕꯧꯗꯨ ꯆꯤꯡꯅꯨꯡꯒꯤ ꯎꯃꯪ ꯑꯃꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯂꯒ ꯎꯃꯪ ꯑꯃꯗ ꯎ ꯀꯌꯥꯒꯤ ꯑꯇꯦꯛꯄ ꯎꯁꯥꯁꯤꯡ ꯈꯣꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯝꯕ ꯌꯣꯡ ꯑꯃꯕꯨ ꯋꯥꯡꯂꯕ ꯎ ꯑꯃꯒꯤ ꯃꯊꯛꯇ ꯑꯃꯨꯟꯕ ꯍꯩꯅꯧ ꯈꯔ ꯆꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯂꯤꯕ ꯂꯥꯏꯔꯕ ꯑꯄꯪꯕ ꯊꯝꯕꯧꯅ ꯈꯜꯂꯝꯃꯤ, "ꯑꯣ, ꯎꯃꯪꯒꯤ ꯁꯥ ꯉꯥ ꯖꯤꯕ ꯄꯥꯟꯕꯁꯤꯡꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯤꯕ! ꯃꯈꯣꯏꯗꯤ ꯊꯕꯛꯀꯥꯁꯦ ꯁꯨꯡꯁꯨ ꯍꯦꯛ ꯁꯨꯗꯅ ꯑꯃꯗꯒꯤ ꯑꯃꯨꯛ ꯆꯥ ꯑꯃꯗꯒꯤ ꯑꯃꯨꯛ ꯆꯥ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕ"꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯎꯊꯛꯇ ꯇꯣꯡꯂꯤꯕ ꯌꯣꯡ ꯑꯁꯤꯗ ꯌꯦꯡꯂꯒ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯌꯣꯡ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯎ ꯑꯃꯗꯒꯤ ꯎ ꯑꯃꯗ ꯐꯟ ꯐꯟ ꯆꯣꯡ ꯆꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯝꯕꯧꯅꯁꯨ ꯃꯌꯨꯝꯂꯣꯝꯗ ꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯅꯤ ꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯈꯨꯟꯒꯤ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯑꯃꯨꯛ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯣꯜꯂꯤꯉꯩ ꯈꯨꯜ ꯑꯗꯨꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯌꯥꯗꯣꯞꯇꯨ ꯁꯤꯡ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯝꯕꯧꯅ ꯌꯣꯜꯂꯤꯕ ꯁꯤꯡ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯆꯪꯁꯤꯜꯂꯛꯂꯒ "ꯅꯪꯒꯤ ꯁꯤꯡ ꯑꯁꯦ ꯀꯌꯥꯅꯣ? ꯑꯩ ꯂꯩꯔꯒꯦ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯊꯝꯕꯧꯅ ꯁꯤꯡ ꯑꯗꯨꯒꯤ ꯃꯃꯜ ꯍꯥꯏꯔꯨꯕꯗ ꯌꯥꯗꯣꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯗꯥꯏꯗꯒꯤ ꯁꯤꯡ ꯃꯇꯦꯛ ꯃꯇꯥ ꯈꯔꯁꯤꯒꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜ ꯂꯧꯕ ꯍꯧꯅꯗꯦ" ꯍꯥꯏꯗꯨꯅ ꯃꯃꯜ ꯍꯨꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯃꯩꯊꯪꯗ ꯌꯥꯗꯣꯞꯅ ꯉꯝꯗꯨꯅ ꯁꯤꯡ ꯑꯗꯨ ꯂꯩꯈꯤꯔꯝꯃꯤ꯫ ꯊꯝꯕꯧꯗꯤ ꯈꯔꯅꯒ ꯄꯪꯕꯒ ꯑꯗꯨꯃꯛ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯥꯗꯣꯞꯅ ꯊꯝꯕꯧꯁꯦ ꯄꯪꯉꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯊꯝꯕꯧꯒꯤ ꯂꯩꯔꯤꯕ ꯂꯧ ꯏꯪꯈꯣꯜ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯂꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯌꯨꯛ ꯑꯃꯗꯅꯤ ꯌꯥꯗꯣꯞꯇꯨ ꯊꯝꯕꯧꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯃ ꯁꯥꯔꯝꯃꯤ꯫ ꯌꯥꯗꯣꯞꯅ ꯊꯝꯕꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯊꯝꯕꯧ, ꯑꯩ ꯑꯁꯦ ꯅꯉꯣꯟꯗ ꯂꯧꯐꯝ ꯑꯃꯒ ꯀꯣꯟꯅꯅ ꯒꯨꯍꯥ ꯑꯃꯠꯇ ꯌꯣꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪꯗꯤ ꯃꯤꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯁꯦꯟꯒꯁꯤ ꯌꯥꯝꯅ ꯄꯥꯏ ꯍꯥꯏꯅ ꯇꯥꯏꯗ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯝꯕꯧꯅ "ꯀꯗꯥꯏꯗꯒꯤ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯈꯨꯠꯇ ꯁꯦꯟꯁꯤꯀꯤ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯅ ꯂꯩꯕ ꯉꯝꯖꯔꯔꯣꯏ"꯫ ꯑꯗꯨꯝꯅ ꯊꯝꯕꯧꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯌꯥꯗꯣꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯦꯔꯥ ꯊꯝꯕꯧ, ꯑꯩꯅ ꯂꯝꯗꯣ ꯅꯉꯣꯟꯗ ꯌꯣꯟꯅꯤꯡꯗꯨꯅ ꯇꯧꯕꯅꯤꯅꯦ꯫ ꯒꯨꯍꯥ ꯌꯥꯎꯅ ꯂꯧꯐꯝ ꯑꯃ ꯐꯪꯖꯕ ꯀꯥꯏꯁꯦ ꯍꯦꯛꯇ ꯇꯔꯥꯏꯅ ꯐꯪꯉꯣꯏꯅꯦ꯫ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ, ꯁꯦꯟꯗꯨꯕꯨꯗꯤ ꯇꯦꯛ ꯇꯦꯛ ꯈꯔ ꯈꯔ ꯑꯉꯝ ꯑꯉꯝꯕ ꯏꯟꯈꯠꯂꯛꯎ, ꯀꯔꯤꯁꯨ ꯀꯥꯏꯗꯦ"꯫ ꯑꯗꯨꯝꯅ ꯌꯥꯗꯣꯞꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯊꯝꯕꯧꯅꯁꯨ ꯌꯥꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯥꯗꯣꯞꯀꯤ ꯒꯨꯍꯥꯒ ꯀꯣꯟꯅꯅ ꯂꯧ ꯑꯗꯨ ꯊꯝꯕꯧꯅ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯂꯧꯔꯥꯡ ꯁꯨꯕ ꯍꯧꯔꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯝꯕꯧꯗꯨ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯤꯡ ꯆꯟꯕꯁꯨ ꯂꯦꯞꯄꯝꯗꯦ꯫ ꯃꯔꯝꯗꯤ ꯎꯃꯪꯗꯒꯤ ꯁꯤꯡ ꯆꯟꯗ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯟꯅ ꯆꯦꯡ ꯋꯥꯟꯒꯅꯤ? ꯂꯧꯕꯨꯛꯀꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯁꯤꯗꯤ ꯀꯣꯟꯅ ꯇꯞꯅ ꯂꯥꯛꯀꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯊꯝꯕꯧ ꯂꯧꯔꯥꯡꯁꯨ ꯁꯨꯕ, ꯎꯃꯪꯗ ꯁꯤꯡ ꯆꯟꯕꯁꯨ ꯆꯠꯄ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯝꯕꯧꯅ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯌꯣꯡ ꯑꯗꯨ ꯍꯥꯎꯔ ꯍꯥꯎꯔꯕ ꯎꯍꯩ ꯋꯥꯍꯩ ꯀꯌꯥ ꯋꯥꯡꯂꯕ ꯎ ꯄꯥꯝꯕꯤ ꯑꯃꯗ
ꯆꯥꯗꯨꯅ ꯂꯩꯕꯗꯨ ꯑꯗꯨꯝ ꯇꯣꯏꯅꯃꯛ ꯑꯗꯨꯝ ꯎꯔꯝꯃꯤ꯫ ꯃꯁꯤꯗ ꯊꯝꯕꯧꯅ ꯈꯜꯂꯤ, ꯑꯩꯁꯨ ꯌꯣꯡꯒꯨꯝꯅ ꯑꯣꯏꯔꯝꯂꯕꯗꯤ ꯊꯕꯛꯀ ꯁꯨꯡꯁꯨ ꯍꯦꯛ ꯁꯨꯗꯅ ꯃꯤꯒꯤ ꯊꯥꯖꯕ ꯎꯍꯩ ꯋꯥꯍꯩ ꯑꯃꯨꯟꯕ ꯃꯌꯥꯝ ꯑꯁꯦ ꯍꯦꯛ ꯍꯦꯛꯇꯨꯅ ꯆꯥꯒꯗꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯎꯁꯥꯗ ꯇꯣꯡꯂꯒ ꯂꯐꯣꯏ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯔꯤꯕ ꯌꯣꯡ ꯑꯁꯤꯗ ꯌꯦꯡꯉꯤ꯫ ꯃꯁꯤꯗꯒꯤ ꯌꯣꯡ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯎ ꯑꯃꯗꯒꯤ ꯎ ꯑꯃꯗ ꯆꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯊꯝꯕꯧꯅ "ꯑꯣ, ꯑꯃꯨꯛ ꯆꯠꯈ꯭ꯔꯦ, ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯔꯤꯕ ꯄꯨꯟꯁꯤꯅꯣ"꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯝꯕꯧꯗꯨ ꯃꯥꯒꯤ ꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯈꯨꯟꯒꯤ ꯀꯩꯊꯦꯜꯗ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯑꯗꯨꯅ ꯌꯥꯗꯣꯞꯇ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯧꯔꯣꯛ ꯄꯟꯊꯥꯁꯨ ꯌꯧꯔꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯊꯝꯕꯧꯗꯨ ꯃꯥꯒꯤ ꯂꯧꯕꯨꯛꯇ ꯍꯧꯔꯤꯕ ꯂꯧ ꯃꯌꯥꯝ ꯑꯗꯨ ꯈꯥꯎꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯏꯅꯥꯛ ꯈꯨꯟꯕ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯌꯥꯗꯣꯞꯇꯨ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯔꯦ, "ꯍꯥꯏ ꯊꯝꯕꯧ, ꯍꯟꯗꯛ ꯆꯍꯤꯒꯤꯗꯤ ꯅꯪꯅ ꯑꯩꯒꯤ ꯂꯧꯐꯝꯗ ꯊꯥꯔꯤꯕ ꯂꯧꯌꯥꯝ ꯑꯁꯤ ꯅꯪꯒꯤ ꯑꯣꯏꯕ ꯌꯥꯔꯔꯣꯏ꯫ ꯅꯪꯅ ꯄꯩꯁꯥ ꯊꯤꯕ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯂꯧ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯂꯧ ꯑꯁꯤ ꯅꯪꯒꯤ ꯑꯣꯏꯕ ꯌꯥꯔꯔꯣꯏ, ꯑꯩꯒꯤ ꯑꯣꯏꯅ ꯑꯣꯏꯔꯅꯤ"꯫ ꯏꯅꯥꯛ ꯈꯨꯟꯕ ꯌꯥꯗꯣꯞꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯝꯕꯧꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤꯅꯣ, ꯑꯩꯅ ꯋꯥꯅ ꯊꯥꯖꯕ ꯁꯦꯝꯖꯕ ꯂꯧꯌꯥꯝ ꯑꯁꯤꯕꯨ ꯑꯩꯅ ꯑꯃꯠꯇ ꯆꯥꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕ ꯌꯥꯗꯣꯞꯅ, "ꯅꯪꯅ ꯂꯧꯌꯥꯝ ꯑꯁꯤ ꯆꯥꯕ ꯐꯪꯅꯤꯡꯂꯕꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯃꯌꯦꯛ 5 ꯄꯤꯒꯗꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯂꯧꯌꯥꯝ ꯑꯁꯤ ꯆꯥꯕ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯒꯨꯍꯥꯒ ꯀꯣꯟꯅꯅ ꯂꯧꯐꯝ ꯑꯁꯤ ꯅꯉꯣꯟꯗ ꯄꯤꯊꯣꯛꯂꯒꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯝꯕꯧꯅ, "ꯑꯩꯅ ꯊꯥꯖꯕ ꯂꯧꯅꯤ, ꯅꯪꯅ ꯂꯧꯕ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯔꯣꯏ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯦꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯌꯥꯗꯣꯞꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯑꯃꯕꯨ ꯈꯜꯂꯒ ꯆꯂꯥꯛ ꯑꯃꯕꯨ ꯇꯧꯔꯛꯂꯝꯃꯤ꯫ "ꯐꯔꯦ ꯊꯝꯕꯧ, ꯅꯪꯅ ꯅꯪꯒꯤ ꯂꯧꯌꯥꯝ ꯑꯁꯤ ꯄꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ, ꯁꯦꯟꯌꯦꯛ 5 ꯑꯣꯏꯅ ꯄꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯒꯦ ꯇꯥꯔꯣ꯫ ꯑꯩꯒꯤ ꯂꯧꯐꯝꯗ ꯊꯥꯔꯤꯕ ꯂꯧꯌꯥꯝ ꯑꯁꯤ ꯅꯍꯥꯛꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯄꯤꯔꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯁꯦꯟ ꯄꯨꯝꯅꯃꯛ ꯀꯣꯛꯊꯣꯛꯄꯤꯗꯨꯅ ꯃꯊꯪꯒꯤ ꯂꯧ ꯎꯕꯗꯗꯤ ꯑꯩꯅ ꯀꯔꯤ ꯑꯃꯠꯇ ꯌꯦꯠꯂꯔꯣꯏ꯫ ꯑꯗꯨ ꯅꯪꯅ ꯄꯥꯝꯗ꯭ꯔꯒꯅ ꯁꯦꯟꯌꯦꯛ 5 ꯄꯤꯗꯨꯅ ꯂꯧꯁꯨ ꯐꯧꯁꯨ ꯄꯨꯟꯅ ꯂꯧꯍꯧꯕ ꯌꯥꯔꯒꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯝꯕꯧꯅ, "ꯑꯩꯒꯤ ꯍꯧꯖꯤꯛ ꯄꯩꯁꯥ ꯃꯌꯦꯛ ꯑꯃꯠꯇ ꯐꯥꯎ ꯂꯩꯇꯦ꯫ ꯑꯩꯅ ꯎꯃꯪꯗꯒꯤ ꯁꯤꯡ ꯊꯤꯔꯒ ꯇꯥꯜꯂꯛꯄ ꯁꯦꯟ ꯄꯨꯝꯅꯃꯛ ꯅꯉꯣꯟꯗ ꯄꯤꯈ꯭ꯔꯤꯕ ꯑꯗꯨꯅꯤ"꯫ ꯑꯗꯨꯝꯅ ꯊꯝꯕꯧꯅ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯌꯥꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯝꯅ ꯊꯝꯕꯧꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯎꯔꯤꯕ ꯂꯧꯌꯥꯝ ꯑꯗꯨ ꯄꯤꯗꯅꯕ ꯇꯧꯔꯛꯄꯗ ꯊꯝꯕꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ, ꯑꯩ ꯍꯟꯗꯛꯀꯤꯗꯤ ꯂꯧꯌꯥꯝ ꯑꯁꯤ ꯅꯉꯣꯟꯗ ꯄꯤꯔꯒꯦ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯆꯍꯤꯗꯗꯤ ꯑꯩꯅ ꯂꯧ ꯑꯗꯨ ꯑꯩꯅ ꯎꯔꯒ ꯆꯥꯕ ꯌꯥꯔꯦꯀꯣ" ꯍꯥꯏꯗꯨꯅ ꯌꯥꯗꯣꯞꯇ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯌꯥꯗꯣꯞꯅꯁꯨ, "ꯌꯥꯔꯦ ꯌꯥꯔꯦ, ꯃꯊꯪꯒꯤ ꯆꯍꯤꯗꯗꯤ ꯑꯩꯒꯤ ꯒꯨꯍꯥ ꯌꯥꯎꯅ ꯂꯧꯐꯝ ꯑꯗꯨ ꯅꯪꯒꯤ ꯑꯣꯏꯖꯔꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯥꯗꯣꯞ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯝꯕꯧꯗꯨ ꯃꯥꯅ ꯋꯥꯅ ꯍꯣꯠꯅꯖꯈꯤꯕ ꯂꯧꯌꯥꯝ ꯑꯗꯨ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯆꯥꯕ ꯐꯪꯗꯕ ꯑꯁꯤꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯅꯤ ꯊꯝꯕꯧꯅ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯑꯃꯨꯛ ꯂꯥꯛꯄꯗ ꯌꯣꯡ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯍꯥꯛ ꯐꯖꯔꯕ ꯂꯐꯣꯏ ꯂꯧꯎ ꯑꯃ ꯄꯥꯏꯗꯨꯅ ꯆꯥꯔꯒ ꯎꯇꯣꯟꯗ ꯐꯝꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯊꯝꯕꯧꯅ, "ꯑꯣ, ꯅꯈꯣꯏꯅ ꯊꯕꯛꯁꯨ ꯁꯨꯡꯁꯨ ꯍꯦꯛ ꯁꯨꯗꯅ ꯃꯤꯅ ꯋꯥꯕꯒꯁꯦ ꯀꯔꯤꯅꯣ ꯈꯪꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯅꯤꯅꯦ"꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯌꯣꯡ ꯑꯗꯨ ꯊꯝꯕꯧꯒꯤ ꯃꯅꯥꯛꯇ ꯐꯟ ꯆꯣꯡꯊꯔꯛꯂꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯃꯍꯥꯁꯣꯏ, ꯀꯔꯤꯅꯣ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯂꯒ ꯑꯩꯅ ꯇꯧꯕ ꯊꯕꯛꯁꯤꯡꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯒ
ꯋꯥꯈꯜ ꯑꯃ ꯈꯟꯕꯗꯧꯅ ꯑꯁꯨꯝ ꯇꯧꯔꯤꯕꯁꯤꯕꯨ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯊꯝꯕꯧꯅ ꯈꯨꯝꯃꯛꯂꯝꯃꯤ, ꯏꯇꯥꯎ ꯌꯣꯡ, ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈ꯭ꯔꯕ ꯖꯥꯠꯅꯤ, ꯃꯁꯤ ꯄꯣꯛꯍꯩꯕ ꯃꯄꯣꯛ ꯅꯠꯇꯦꯀꯣ꯫ ꯏꯇꯥꯎ ꯈꯣꯏꯗꯧꯅ ꯌꯣꯡ ꯑꯣꯏꯅ ꯄꯣꯛꯂꯒ ꯆꯥꯅꯤꯡꯕꯗ ꯆꯥꯕ, ꯇꯨꯝꯅꯤꯡꯕꯗ ꯇꯨꯝꯕ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯐꯩꯗ꯫ ꯊꯝꯕꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯣꯡ ꯑꯗꯨꯅ, ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯋꯥꯈ꯭ꯔꯕ ꯖꯥꯠꯅꯤꯗ, ꯃꯤꯒꯤ ꯊꯥꯖꯕ ꯃꯍꯩ ꯃꯔꯣꯡ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯌꯣꯈꯣꯛ ꯆꯥꯕ ꯀꯣꯡꯒꯥꯏꯅꯤ, ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯄꯣꯛꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯝꯕꯧꯅ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯈꯨꯝꯃꯤ, ꯌꯣꯡꯗꯨꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯔꯛꯄꯅ ꯌꯣꯡ ꯑꯃꯗꯤ ꯊꯝꯕꯧꯗꯨ ꯆꯥꯟꯅꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯊꯝꯕꯧꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯌꯣꯡ ꯑꯗꯨꯅ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯏꯇꯥꯎ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯋꯥꯀꯠꯂꯨ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯂꯧ ꯑꯗꯨ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯝꯕꯧꯅꯁꯨ ꯍꯣꯏ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯌꯥꯔꯦ꯫ ꯌꯣꯡ ꯑꯗꯨꯒ ꯀꯥꯏꯅꯔꯕ ꯃꯇꯨꯡ ꯊꯝꯕꯧꯗꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯂꯦ, ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯌꯥꯗꯣꯞꯄꯨ ꯀꯧꯈꯠꯂꯝꯃꯤ, ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯌꯥꯗꯣꯞꯅ ꯍꯣꯏ ꯏꯅꯤꯡꯊꯧ, ꯑꯩ ꯏꯁꯥꯃꯛꯅꯤ ꯊꯝꯕꯧꯗ ꯑꯩꯒꯤ ꯂꯧꯐꯝ ꯑꯗꯨ ꯌꯣꯟꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯁꯦꯟꯗꯤ ꯃꯇꯝ ꯆꯥꯅ ꯄꯤꯕꯤꯗ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯁꯦꯟꯁꯤꯡꯗꯨ ꯊꯤꯕ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯂꯧ ꯑꯗꯨ ꯑꯩꯒꯤ ꯑꯣꯏꯔꯤ, ꯑꯗꯨꯅ ꯑꯩꯒꯤ ꯂꯧꯕꯨꯛꯇ ꯊꯥꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯑꯣꯏꯒꯅꯤ꯫ ꯏꯅꯥꯛꯈꯨꯟꯕ ꯌꯥꯗꯣꯞꯀꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯊꯝꯕꯧꯅ, ꯍꯟꯗꯛ ꯆꯍꯤꯒꯤꯗꯤ ꯂꯧꯌꯥꯝ ꯑꯁꯤ ꯃꯥꯅ ꯑꯣꯏꯔꯕꯅꯤꯅ ꯃꯊꯪ ꯆꯍꯤꯗꯒꯤꯗꯤ ꯃꯥꯒꯤ ꯒꯨꯍꯥꯒ ꯀꯣꯟꯅꯅ ꯂꯧ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯤꯅꯤ ꯍꯥꯏꯕꯅꯤ, ꯃꯗꯨ ꯄꯤꯍꯟꯕꯤꯌꯨ ꯏꯅꯤꯡꯊꯧ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅꯁꯨ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯅꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯌꯥꯗꯣꯞꯅꯁꯨ ꯍꯣꯏ ꯍꯥꯏꯅꯈꯤ ꯍꯥꯏꯅ ꯈꯨꯝꯅꯩ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧꯅ ꯊꯝꯕꯧꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯐꯔꯦ ꯊꯝꯕꯧ, ꯃꯊꯪ ꯆꯍꯤꯗꯒꯤꯗꯤ ꯅꯪꯅ ꯂꯧꯗꯨ ꯅꯪꯒꯤ ꯑꯣꯏꯔꯒꯗꯕꯅꯤ, ꯅꯪ ꯁꯥꯎꯔꯅꯨ ꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯍꯜꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯝꯕꯧꯅ ꯃꯥꯒꯤ ꯂꯧ ꯑꯣꯏꯔꯕꯅꯤꯅ ꯂꯧꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯒꯨꯍꯥ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯆꯤꯡꯈꯠ ꯆꯤꯡꯈꯠꯇꯨꯅ ꯌꯥꯝꯂꯕ ꯂꯧꯌꯥꯝ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯎꯔꯝꯃꯤ, ꯑꯗꯨꯒ ꯎꯃꯪꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯌꯣꯡ ꯑꯗꯨꯒꯁꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯧꯔꯣꯛ ꯄꯟꯊꯥ ꯑꯃꯨꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯌꯥꯗꯣꯞꯇꯨ ꯊꯝꯕꯧꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯂꯧꯌꯥꯝ ꯑꯗꯨ ꯃꯥꯅ ꯑꯃꯠꯇ ꯆꯥꯕ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯊꯝꯕꯧꯅ, ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯑꯩꯒꯤ ꯂꯧꯕꯨꯛꯇ ꯊꯥꯖꯕ ꯂꯧꯕꯨ ꯀꯔꯤꯒꯤ ꯆꯥꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯌꯥꯗꯣꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯂꯧꯌꯥꯝ ꯑꯗꯨ ꯂꯧꯒꯗꯧꯔꯤꯕ ꯑꯁꯤ ꯅꯪꯒꯤ ꯂꯧꯕꯨꯛꯇ ꯃꯍꯩ ꯃꯔꯣꯡ ꯊꯥꯕꯒꯤ ꯅꯠꯇꯦ, ꯅꯪꯅ ꯑꯩꯒꯤ ꯏꯁꯤꯡ ꯁꯤꯖꯤꯟꯅꯈꯤꯕꯒꯤꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯝꯕꯧꯅ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ, ꯑꯩꯗꯤ ꯅꯪꯒꯤ ꯏꯁꯤꯡ ꯁꯤꯖꯤꯟꯅꯈꯤꯗꯦ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯗꯨꯗ ꯌꯥꯗꯣꯞꯅ, ꯍꯥꯏ ꯊꯝꯕꯧ, ꯅꯉꯣꯟꯗ ꯑꯩꯅ ꯄꯤꯈꯤꯕꯗꯨ ꯌꯣꯟꯈꯤꯕꯗꯨ ꯁꯨꯞꯅꯒꯤ ꯂꯧ ꯑꯗꯨꯒ ꯒꯨꯍꯥ ꯑꯗꯨꯒ ꯈꯛꯇꯅꯤ, ꯑꯩ ꯒꯨꯍꯥ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯗꯤ ꯌꯥꯎꯅ ꯈꯛ ꯌꯣꯟꯈꯤꯗꯦꯀꯣ, ꯑꯗꯨꯅ ꯅꯪꯅ ꯒꯨꯍꯥ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯅꯪꯒꯤ ꯌꯥꯝꯂꯕ ꯂꯧꯌꯥꯝ ꯑꯗꯨ ꯊꯥꯕ ꯉꯝꯖꯔꯤꯕꯅꯤ, ꯑꯗꯨꯅꯗꯤ ꯃꯗꯨ ꯑꯩꯒꯤ ꯑꯣꯏꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯝꯕꯧꯗꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯥꯗꯣꯞꯅ, ꯐꯔꯦ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ, ꯅꯪꯅ ꯂꯧꯁꯤꯡ ꯑꯗꯨ ꯅꯪꯒꯤ ꯑꯣꯏꯅꯤꯡꯂꯕꯗꯤ ꯅꯪꯅ ꯑꯩꯒꯤ ꯏꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯕꯤꯗ ꯎꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯥꯗꯣꯞꯇꯨ ꯆꯠꯈ꯭ꯔꯦ꯫ ꯃꯊꯥ ꯁꯥꯕꯅ ꯉꯥꯎꯔꯕ ꯊꯝꯕꯧꯗꯨ ꯎꯃꯪꯗ ꯂꯥꯛꯂꯦ, ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯥꯎ ꯌꯣꯡꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯃꯤ꯫
ꯃꯗꯨꯗ ꯌꯣꯡ ꯑꯗꯨꯅꯁꯨ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯐꯔꯦ ꯏꯇꯥꯎ, ꯑꯩꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯏꯇꯥꯎ ꯂꯝꯍꯨꯏ ꯑꯃ ꯂꯩ, ꯃꯉꯣꯟꯗ ꯑꯃꯨꯛꯇ ꯇꯥꯟꯅꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯌꯣꯡ ꯑꯃꯗꯤ ꯊꯝꯕꯧꯗꯨ ꯂꯝꯍꯨꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯂꯒ ꯂꯝꯍꯨꯏꯒ ꯎꯅꯗꯨꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯤ꯫ ꯃꯗꯨꯗ ꯂꯝꯍꯨꯏ ꯑꯗꯨꯅ ꯌꯥꯝꯅ ꯊꯧꯁꯥꯗꯅ ꯈꯨꯝꯃꯛꯂꯝꯃꯤ, ꯑꯗꯨꯒꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯇꯥꯎ, ꯑꯩ ꯇꯥꯛꯀꯦꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯝꯍꯨꯏ ꯑꯗꯨꯅ ꯊꯝꯕꯧꯗ ꯋꯥꯐꯝ ꯈꯔꯕꯨ ꯇꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯝꯕꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯝꯃꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧꯅ ꯏꯅꯥꯛ ꯈꯨꯟꯕ ꯌꯥꯗꯣꯞꯄꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯄꯤꯈ꯭ꯔꯕ ꯂꯧꯐꯝ ꯑꯗꯨꯗ ꯂꯧ ꯎꯔꯒ ꯅꯪꯅ ꯃꯗꯨ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯗꯤ? ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯌꯥꯗꯣꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯖꯈꯤꯕꯗꯤ ꯁꯨꯞꯅꯒꯤ ꯒꯨꯍꯥꯒ ꯀꯣꯟꯅꯅ ꯂꯧꯐꯝ ꯑꯗꯨꯇꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯌꯣꯟꯕꯗꯗꯤ ꯒꯨꯍꯥꯒꯤ ꯏꯁꯤꯡꯗꯨ ꯌꯥꯎꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯒꯨꯍꯥꯒꯤ ꯏꯁꯤꯡ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯖꯤꯟꯅꯔꯒ ꯂꯧꯗꯨ ꯎꯈꯤꯕꯅꯤ꯫ ꯂꯧꯗꯨ ꯑꯩꯒꯤ ꯑꯣꯏꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯌꯥꯗꯣꯞꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯁꯨ ꯃꯀꯣꯛ ꯉꯥꯎꯔꯗꯨꯅ ꯍꯣꯏꯅꯦ, ꯑꯣꯏꯐꯝ ꯊꯣꯛꯏꯅꯦ ꯍꯥꯏꯅ ꯈꯨꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯊꯝꯕꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯁꯨ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯒꯨꯍꯥ ꯑꯃꯗꯤ ꯂꯧꯗꯨ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤꯅ ꯑꯩꯒꯤ ꯑꯣꯏꯔꯕ ꯒꯨꯍꯥꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯌꯥꯗꯣꯞꯇ ꯂꯧꯊꯣꯛꯍꯟꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯒꯤ ꯒꯨꯍꯥꯗ ꯃꯥꯅ ꯃꯇꯝ ꯀꯨꯏꯅ ꯏꯁꯤꯡ ꯌꯣꯛꯇꯨꯅ ꯊꯝꯕꯒꯤ ꯈꯦꯇꯤ ꯄꯨꯔꯣꯟ ꯄꯤꯍꯟꯕꯤꯌꯨ꯫ ꯊꯝꯕꯧꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯅꯥꯛ ꯈꯨꯟꯕ ꯌꯥꯗꯣꯞꯇꯣ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯍꯥꯏ ꯌꯥꯗꯣꯞ, ꯅꯍꯥꯛꯅ ꯊꯝꯕꯧꯒꯤ ꯒꯨꯍꯥꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯆꯤꯡꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯒꯨꯍꯥ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅ ꯏꯁꯤꯡ ꯌꯣꯛꯂꯝꯕꯒꯤ ꯈꯦꯇꯤ ꯄꯨꯔꯣꯟꯁꯨ ꯅꯪꯅ ꯄꯤꯒꯗꯕꯅꯤ꯫ ꯃꯗꯨ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯄꯨ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯝꯕꯧꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯒ ꯏꯅꯤꯡꯊꯧ, ꯌꯥꯗꯣꯞꯅ ꯆꯤꯡꯊꯣꯛꯂꯤꯕ ꯏꯁꯤꯡꯁꯤꯡꯗꯨ ꯑꯩꯒꯤ ꯂꯧꯕꯨꯛꯇ ꯑꯃꯠꯇ ꯇꯥꯍꯟꯕꯤꯒꯅꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧꯅꯁꯨ ꯌꯥꯗꯣꯞꯇ ꯅꯪꯒꯤ ꯒꯨꯍꯥꯒꯤ ꯏꯁꯤꯡ ꯆꯤꯡꯊꯣꯛꯄꯗ ꯊꯝꯕꯧꯒꯤ ꯂꯧꯐꯝꯗ ꯇꯥꯍꯟꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯌꯥꯗꯣꯞꯇꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯌꯥꯗꯣꯞꯅ ꯅꯤꯡꯊꯧꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧꯅ, ꯍꯥꯏ ꯌꯥꯗꯣꯞ, ꯅꯪꯅ ꯄꯩꯁꯥ ꯄꯥꯏ, ꯏꯅꯥꯛ ꯈꯨꯜꯂꯤ ꯍꯥꯏꯗꯨꯅ ꯃꯤꯕꯨ ꯑꯄꯪꯕ ꯁꯤꯔꯒ ꯁꯤꯖꯤꯟꯅꯕꯗꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯑꯣꯏꯅ ꯑꯋꯥꯐꯝꯗ ꯇꯥꯔꯦꯗꯣ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯊꯝꯕꯧꯗ ꯒꯨꯍꯥꯗ ꯏꯁꯤꯡ ꯌꯣꯛꯂꯝꯕꯒꯤ ꯃꯃꯜ ꯄꯤꯈ꯭ꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯝꯕꯧꯗ ꯒꯨꯍꯥꯗ ꯏꯁꯤꯡ ꯌꯣꯛꯂꯝꯕꯒꯤ ꯃꯃꯜ ꯀꯌꯥ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯊꯝꯕꯧꯅꯁꯨ ꯁꯦꯟꯌꯦꯛ 10 ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯃꯛ ꯅꯤꯡꯊꯧꯅ ꯌꯥꯗꯣꯞꯇ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯥꯗꯣꯞꯅ ꯅꯤꯡꯊꯧꯗ ꯑꯩ ꯒꯨꯍꯥꯒꯤ ꯏꯁꯤꯡꯁꯨ ꯂꯧꯖꯔꯔꯣꯏ, ꯊꯝꯕꯧꯒꯤ ꯂꯧꯁꯨ ꯂꯧꯖꯔꯔꯣꯏ, ꯁꯦꯟꯌꯦꯛ ꯑꯗꯨ ꯈꯔ ꯍꯟꯊꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯧꯅ ꯌꯥꯗꯕꯗꯒꯤꯗꯤ ꯁꯦꯟꯌꯦꯛ 10 ꯄꯤꯕꯗ ꯃꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯒꯤ ꯃꯔꯟ ꯃꯊꯨꯝ ꯑꯃꯗꯤ ꯃꯤꯕꯨ ꯆꯂꯥꯛ ꯇꯧꯗꯨꯅ ꯁꯤꯖꯤꯟꯅꯒꯦ ꯈꯜꯂꯨꯕ ꯌꯥꯗꯣꯞ ꯑꯋꯥꯐꯝꯗ ꯇꯥꯗꯨꯅ ꯃꯥꯒꯤ ꯂꯧ ꯏꯁꯤꯡ ꯑꯃꯗꯤ ꯒꯨꯍꯥ ꯄꯨꯝꯅꯃꯛ ꯃꯥꯡꯖꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯅ ꯃꯤꯉꯣꯟꯗ ꯀꯥꯏꯖꯗꯕ ꯏꯄꯪ ꯄꯪꯖꯕ ꯊꯝꯕꯧꯅ ꯃꯥꯒꯤ ꯎꯃꯪꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯔꯨꯞ ꯌꯣꯡ ꯑꯃꯗꯤ ꯂꯝꯍꯨꯏꯒꯤ ꯃꯇꯦꯡꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫